ꯑꯁꯣꯏꯕ ꯑꯃꯅ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯀꯤꯊꯤꯛꯀꯤꯔꯨꯝ ꯂꯥꯛꯈꯤꯕꯅꯤ ꯀꯥꯟꯆꯤꯄꯨꯔ ꯃꯥꯏꯀꯩꯗ ꯈꯥ ꯇꯝꯅ ꯒꯥꯔꯤꯒꯤ ꯆꯀꯥꯅꯗꯤ ꯆꯦꯟꯕ ꯂꯦꯞꯇꯕꯅ ꯌꯧꯁꯤꯟꯈꯤ ꯑꯗꯨꯃꯛ ꯌꯧꯍꯟꯅꯤꯡꯗꯕ ꯃꯐꯝꯗꯨꯁꯨ ꯆꯪꯅꯤꯡꯗ꯭ꯔꯦ ꯃꯅꯨꯡꯗ ꯑꯦꯟꯇ꯭ꯔꯤ ꯗꯣꯔꯗꯨ ꯍꯦꯛ ꯂꯥꯟꯁꯤꯟꯕꯒ ꯑꯆꯧꯕ ꯍꯣꯜꯗꯨꯗ ꯂꯩꯅꯥ ꯆꯞ ꯂꯦꯞꯄꯤ ꯃꯊꯧ ꯂꯥꯛꯂꯒ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯈꯤꯕꯗꯨꯗ ꯆꯪꯐꯝꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯂꯩꯅꯥ ꯏꯇꯨꯛ ꯇꯨꯛꯊꯅ ꯎꯏ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯂꯩꯅꯥ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯀꯀꯥ ꯁꯥꯔ ꯁꯧꯔꯥꯕ ꯂꯥꯛꯈ꯭ꯔꯕꯣ ꯃꯤꯡꯗꯨꯗ ꯅꯨꯄꯥꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯕ ꯑꯁ ꯁꯥꯔꯤꯁꯤ ꯂꯥꯛꯈ꯭ꯔꯦ ꯀꯨꯏꯔꯦ ꯁꯥꯔꯗꯤ ꯂꯥꯛꯈꯤꯕ ꯂꯩꯅꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯥꯡꯗꯨꯗꯅꯤ ꯔꯤꯁꯤ ꯃꯅꯨꯡꯗꯒꯤ ꯂꯦꯡꯊꯣꯔꯛꯄꯗꯣ ꯕ꯭ꯂꯦꯖꯔ ꯂꯤꯠꯄ ꯎꯗꯦ ꯅꯦꯛ ꯇꯥꯏꯗꯤ ꯄꯨꯜꯂꯤ ꯑꯉꯧꯕ ꯁꯔꯠꯇꯨꯒꯤ ꯃꯊꯛꯇ ꯑꯃꯨꯕ ꯃꯆꯨꯒꯤ ꯋꯦꯁꯀꯣꯠ ꯃꯁꯥ ꯅꯥꯟꯅ ꯇꯅꯥꯟ ꯇꯅꯥꯟ ꯍꯥꯞꯄꯤ ꯃꯗꯨꯒ ꯆꯥꯟꯅꯕ ꯇ꯭ꯔꯥꯎꯖꯔ ꯏꯂꯪ ꯂꯪꯂꯕ ꯕ꯭ꯂꯦꯛ ꯁꯨꯁ ꯈꯨꯗꯥꯡꯗꯤ ꯊꯦꯠꯀꯠꯂꯤ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯗꯅ ꯆꯤꯊꯕ ꯌꯥꯕ ꯅꯠꯇꯦ ꯘꯔꯤ ꯑꯃ ꯉꯍꯥꯟꯈꯩꯗꯤ ꯕ꯭ꯂꯦꯖꯔ ꯍꯥꯞꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯤꯠꯂꯝꯗꯕꯗꯨꯅ ꯉꯁꯥꯏꯗꯒꯤ ꯕ꯭ꯂꯦꯖꯔ ꯃꯩ ꯊꯥꯗꯣꯛꯂꯕ ꯑꯃ ꯄꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯎꯗꯕꯩ ꯅꯤꯡꯕꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯃꯃꯥꯏꯒꯗꯨ ꯏꯉꯥꯡ ꯉꯥꯡꯂꯕꯅꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯤꯡꯊꯣꯛꯂꯒ ꯄꯥꯏꯔꯤꯕ ꯕꯦꯛꯇꯣ ꯄꯤꯔꯛꯏ ꯁꯨꯝꯗ꯭ꯔꯤꯡ ꯂꯩꯕ ꯃꯥꯏꯊꯣꯡꯗ ꯄꯥꯜꯂꯤꯕ ꯑꯊꯧꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯕꯦꯛꯇꯣ ꯂꯧꯒꯦ ꯇꯧꯏ ꯔꯤꯁꯤ ꯑꯗꯨꯕꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯂꯩꯅꯥꯅ ꯃꯅꯨꯡꯗꯒꯤ ꯕ꯭ꯂꯦꯖꯔꯗꯣ ꯂꯧꯊꯣꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯂꯤꯠꯁꯤꯟꯕꯤꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯨꯗ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯅꯩ ꯃꯆꯤꯟ ꯈꯨꯝꯅꯩ ꯃꯌꯥ ꯀꯥꯟꯅꯩ ꯐꯤꯕꯝꯗꯨꯗ ꯁꯥꯊꯤꯕ ꯅꯨꯄꯥꯗꯨꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯇꯦꯈ꯭ꯔꯦ ꯁꯦꯀꯦꯟ ꯈꯔꯗꯨꯗꯤ ꯁꯨꯛꯂꯝꯕꯒ ꯄꯨꯡꯆꯥꯏꯅꯤ ꯃꯥꯒ ꯌꯦꯡꯅꯕꯗ ꯏꯄꯤꯛ ꯄꯤꯛꯄ ꯅꯨꯄꯤꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯋꯥꯡꯈ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ ꯄꯥꯏꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯂꯝꯃꯤ ꯕ꯭ꯂꯦꯖꯔꯗꯣ ꯂꯤꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯕꯒ ꯂꯩꯅ ꯅꯣꯛꯃꯤ ꯃꯀꯣꯛꯇꯣ ꯅꯣꯟꯊꯔꯒ ꯈꯨꯔꯨꯝꯂꯝꯃꯤ ꯑꯩ ꯌꯥꯝꯅꯗꯤ ꯁꯣꯏꯈ꯭ꯔꯦ ꯁꯥꯔꯒꯤ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯕꯗꯣ ꯆꯠꯂꯣ ꯋꯥꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯂꯩꯅꯥ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯅꯨꯡꯗ ꯁꯥꯎꯒꯅꯨ ꯍꯥꯏꯔꯝꯕꯒꯤ ꯃꯔꯝ ꯇꯥꯛꯂꯝꯗꯦ ꯇꯨꯡꯗꯅꯤ ꯃꯩ ꯊꯥꯗꯣꯛꯂꯤꯕ ꯃꯐꯝꯗꯨꯅ ꯁꯦꯒꯥꯏꯕꯗꯤ ꯅꯠꯇꯦ ꯑꯁꯥꯕꯗꯨꯗ ꯁꯧꯖꯤꯟꯈꯤꯕꯒꯤ ꯃꯁꯛ ꯊꯤꯅ ꯂꯩꯕ ꯃꯃꯤꯅꯤ ꯇꯨꯡꯗꯒ ꯑꯣꯏꯕꯗꯨꯗ ꯔꯤꯁꯤ ꯈꯨꯗꯛꯇꯨꯗꯗꯤ ꯈꯪꯗ꯭ꯔꯦ ꯃꯁꯥꯅ ꯃꯄꯣꯞ ꯀꯥꯏꯗ ꯁꯦꯝꯖꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯣ ꯅꯣꯛꯄ ꯌꯥꯎ ꯆꯤꯕꯣꯟ ꯂꯩꯍꯧꯔꯦ ꯁꯥꯊꯤꯈ꯭ꯔꯕ ꯅꯨꯄꯥꯗꯨꯁꯨ ꯏꯉꯥꯎ ꯉꯥꯎꯏ ꯑꯌꯨꯛꯁꯤꯗ ꯃꯤꯀꯨꯞꯁꯤꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯁꯛꯅꯤ ꯔꯤꯁꯤꯅ ꯑꯣꯏꯔꯤꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯄꯪ ꯄꯪꯖꯕ ꯃꯇꯧꯗꯣ ꯀꯩꯁꯨ ꯈꯪꯖꯗꯕ ꯔꯤꯁꯤ ꯃꯊꯧ ꯊꯣꯛꯂꯛꯂꯤꯕꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯥ ꯅꯥꯟꯕꯗ ꯍꯥꯏꯅꯔꯤꯕ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇ ꯎꯐꯨꯜ ꯃꯔꯤꯛ ꯑꯃꯐꯥꯎ ꯅꯞꯍꯟꯗꯕ ꯃꯤꯁꯛ ꯑꯗꯨꯗꯅꯤ ꯂꯩꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯝꯂꯤꯕ ꯁꯣꯏꯗ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯈꯣꯡ ꯊꯥꯡꯈ꯭ꯔꯕ ꯅꯨꯄꯥ ꯃꯥꯗꯤ ꯑꯁꯣꯏꯕ ꯑꯗꯣ ꯈꯪꯂꯛꯄꯗꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯟꯊꯔꯝꯗ ꯂꯩꯅꯥꯗꯤ ꯆꯦꯟꯈ꯭ꯔꯦ ꯀꯤꯖꯕꯅꯤ ꯃꯥꯁꯨ ꯃꯤꯀꯨꯞꯇꯨꯗ ꯑꯁꯣꯏꯕꯗꯣ ꯍꯥꯏꯔꯨꯕ ꯃꯊꯧ ꯊꯣꯔꯛꯄ ꯑꯗꯨꯗ ꯇꯊꯤ ꯆꯩꯔꯛꯅꯕ ꯃꯔꯝ ꯑꯗꯣ ꯍꯥꯏꯔꯨꯔꯒ ꯍꯦꯟꯅ ꯁꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯨꯕꯅꯅꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯩꯉꯥꯜ ꯅꯤꯡꯊꯤꯅ ꯐꯪꯗꯕ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯃꯔꯤꯗꯣ ꯃꯦꯞ ꯐꯣꯇꯣ ꯑꯉꯧꯕ ꯆꯦꯖꯦꯠ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯤ ꯊꯦꯠꯆꯤꯟ ꯅꯞꯁꯤꯜꯂꯤꯕ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯅꯥꯛꯇꯅ ꯂꯦꯞꯂꯤ ꯂꯟꯁꯥꯕ ꯃꯁꯥꯒꯤ ꯎꯟꯁꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯍꯟꯗ ꯃꯃꯤꯠꯇꯨ ꯐꯥꯎ ꯎꯒꯦ ꯐꯪꯗꯦ ꯈꯨꯠꯇꯨ ꯐꯥꯎ ꯒ꯭ꯂꯣꯚ ꯎꯞꯄꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯌꯥꯝꯅ ꯂꯤꯔꯕ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃ ꯂꯩꯔꯤꯕꯗꯨꯅꯤ ꯃꯍꯥꯛꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯃꯥꯒꯨꯝꯕ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯀꯦꯁꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯅꯔꯤ ꯍꯥꯏꯕꯁꯤꯗ ꯅꯪ ꯊꯥꯖꯔꯤꯕ꯭ꯔꯥ ꯂꯟꯁꯥꯕꯅ ꯃꯌꯥꯝꯒꯤ ꯊꯥꯖꯕ ꯊꯥꯖꯗꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯗꯨꯛ ꯆꯥꯎꯕ ꯀꯦꯁ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕꯒꯨꯝ ꯀ꯭ꯂꯣꯖ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯅꯧꯅ ꯀꯦꯀꯨ ꯐꯣꯡꯈꯤꯅꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯝ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯃꯩꯅ ꯇꯨꯝꯅ ꯆꯥꯈꯤ ꯑꯗꯨꯁꯨ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯄ꯭ꯂꯥꯟꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ
ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯄꯥꯕꯨꯡꯒꯤ ꯌꯦꯛꯅꯕ ꯑꯩꯅ ꯃꯁꯛ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯁꯨ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯎꯔꯤ ꯑꯍꯤꯡꯗꯨꯒꯤ ꯊꯧꯗꯣꯛ ꯀꯩꯒꯨꯝꯕ ꯑꯍꯜ ꯑꯣꯏꯗꯨꯅ ꯁꯤꯔꯝꯕ ꯇꯥꯔꯕꯗꯤ ꯁꯤꯗꯦ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯅꯕ ꯂꯥꯂꯣꯡ ꯁꯤꯟꯈꯤꯕ ꯃꯍꯥꯛꯅꯤ ꯃꯍꯥꯛ ꯏꯆꯝ ꯆꯝꯅ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯑꯍꯤꯡꯕ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯅꯤ ꯃꯈꯨꯠ ꯑꯆꯧꯕ ꯁꯛꯇꯤ ꯑꯃꯗꯤ ꯂꯣꯏꯅꯔꯝꯒꯅꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯑꯗꯨꯕꯨ ꯂꯟꯁꯥꯕꯅ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯥꯒꯤ ꯃꯥꯏꯈꯨꯝ ꯍꯥꯡꯈꯤꯅꯤ ꯃꯁꯛꯁꯨ ꯈꯪꯍꯧꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯊꯤꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯑꯆꯨꯝꯕ ꯊꯤꯕꯕꯨ ꯂꯥꯏꯅ ꯅꯨꯡꯉꯥꯏꯅ ꯊꯤꯒꯗ꯭ꯔꯥ ꯍꯨꯔꯥꯟꯕ ꯃꯤꯅꯕꯨ ꯐꯣꯡꯅ ꯂꯩꯕ꯭ꯔꯣ ꯅꯨꯄꯥ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯤꯁꯇꯔ ꯂꯟꯁꯥꯕ ꯃꯩꯇꯩ ꯌꯨ ꯑꯥꯔ ꯄ꯭ꯂꯦꯌꯤꯡ ꯑꯦ ꯗꯦꯟꯖꯔꯁ ꯒꯦꯝ ꯂꯟꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯗꯕ ꯀꯌꯥꯅ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯄꯥ ꯑꯩꯒꯤ ꯇꯥꯃꯣꯆꯧ ꯃꯈꯣꯏꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯑꯔꯨꯕ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯗ ꯐꯨꯝꯖꯤꯟꯕꯤꯈ꯭ꯔꯕ ꯑꯆꯨꯝꯕ ꯑꯗꯨ ꯂꯟꯁꯥꯕꯅ ꯇꯧꯈꯥꯏꯈꯤꯒꯅꯤ ꯑꯆꯨꯝꯕ ꯐꯪꯕ ꯅꯨꯃꯤꯠꯇ ꯑꯩ ꯖꯦꯜ ꯆꯪꯉꯨ ꯍꯥꯏꯔꯕꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯒꯅꯤ ꯌꯦꯛꯅꯕ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯈꯤꯅꯤ ꯃꯥꯁꯇꯔꯃꯥꯟ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯈꯤꯅꯤ ꯃꯥ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯂꯟꯁꯥꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯐꯠ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯒꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯁꯇ ꯊꯕꯛ ꯇꯧꯔꯝꯕ ꯑꯍꯜ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯕꯅꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯌꯨꯝꯐꯝꯗꯨꯁꯨ ꯑꯇꯣꯞꯄꯅ ꯂꯧꯈ꯭ꯔ ꯃꯥꯜꯂꯦ ꯇꯨꯃꯤꯟ ꯂꯩ ꯂꯟꯁꯥꯕ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯕꯗ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯍꯦꯟꯕꯁꯨ ꯑꯩꯒꯨꯝꯅ ꯃꯤꯔꯣꯠ ꯑꯣꯏꯔꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯒꯅꯨ ꯃꯥꯗꯤ ꯑꯩꯅ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯅꯤꯡꯉꯤ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯄꯤꯁꯛ ꯄꯤꯛꯄ ꯑꯉꯥꯡ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ ꯈꯪꯍꯟꯕꯁꯨ ꯄꯥꯝꯗꯦ ꯆꯅꯩꯅꯕ ꯃꯌꯥꯝꯁꯤꯅꯤ ꯆꯨꯝꯊꯣꯛꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯆꯌꯦꯠꯅꯔꯤ ꯑꯗꯨꯃꯛ ꯍꯦꯟꯈꯤꯕꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯤꯍꯥꯠꯄ ꯃꯈꯣꯏꯅ ꯑꯔꯨꯕ ꯃꯤꯇꯤꯡꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯄꯗ ꯄꯨꯡ 3 ꯍꯦꯜꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯉꯁꯥꯏꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯅꯤ ꯔꯤꯁꯤ ꯂꯩꯅꯥꯒ ꯎꯅꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯁꯥꯗꯨꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯊꯧ ꯆꯤꯟꯕ ꯃꯤꯁꯛꯅꯤ ꯑꯋꯥꯕꯗꯣ ꯄꯣꯊꯥꯒꯤ ꯍꯥꯏꯗꯨꯅ ꯁꯤꯇꯤ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯃꯤꯡ ꯂꯩꯔꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯔꯤꯁꯤ ꯂꯦꯚꯦꯜ ꯑꯃꯗ ꯂꯩꯕ ꯃꯤꯅꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯊꯥꯛ ꯋꯥꯡꯂꯕ ꯃꯤꯁꯛꯅꯤ ꯁꯪꯒ ꯆꯥꯎꯏ ꯅꯍꯥ ꯑꯣꯏꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯀꯤꯅꯕ ꯕꯦꯕꯥꯔ ꯊꯝꯂꯕ ꯃꯤꯁꯛꯅꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯅꯕ ꯅꯠꯇꯅ ꯔꯤꯁꯤꯒꯤ ꯃꯥꯡꯗ ꯋꯥ ꯉꯥꯡꯕꯤꯒꯗꯕ ꯃꯤ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯨꯝꯗ ꯂꯩꯔꯤꯕ VIPꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯐꯝꯗꯨꯗꯅꯤ ꯆꯪꯂꯛꯂꯤꯕꯗꯣ ꯃꯐꯝꯗꯨꯗ ꯋꯥꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯔꯤꯁꯤ ꯆꯪꯂꯛꯄꯗ ꯋꯦꯜꯀꯝ ꯐꯖꯅ ꯇꯧꯏ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯐꯝꯅꯤ ꯇꯁꯦꯡꯕ ꯑꯣꯏ ꯃꯤ ꯂꯥꯡꯗꯦ ꯆꯤꯛꯏ ꯑꯆꯤꯛꯄꯗꯨꯗ ꯄꯣꯊꯥꯒꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯐꯝꯊꯗꯨꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯍꯦꯛ ꯐꯝꯊꯕꯒ ꯏꯀꯨꯏꯗ ꯃꯅꯥꯛꯇ ꯃꯤꯁꯛ ꯑꯅꯤ ꯆꯪꯂꯛꯏ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯇ꯭ꯔꯦ ꯑꯃꯗ ꯄꯨꯊꯣꯔꯛꯏ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯔꯣꯁꯇꯦꯗ ꯑꯜꯃꯣꯟꯗꯁ ꯁꯤ ꯁꯥꯜꯇꯦꯗ ꯑꯣꯏꯕ ꯃꯜꯇꯤꯒ꯭ꯔꯦꯟ ꯀ꯭ꯔꯦꯀꯔꯁ ꯑꯃꯗꯤ ꯃꯥꯅ ꯄꯥꯝꯅ ꯍꯦꯛ ꯆꯥꯕ ꯑꯚꯣꯀꯥꯗꯣꯒꯤ ꯇꯣꯁ ꯁ꯭ꯂꯥꯏꯁ ꯈꯔꯒ ꯄꯨꯊꯣꯔꯛꯏ ꯃꯁꯥ ꯅꯥꯜꯂꯕ ꯄ꯭ꯂꯦꯠꯇ ꯍꯥꯞꯇꯨꯅ ꯑꯊꯨꯝꯕ ꯀꯌꯥ ꯍꯩꯅꯗꯕ ꯃꯤꯅꯤ ꯁꯨꯛꯆꯥ ꯆꯥꯗꯦ ꯍꯥꯏꯕ ꯐꯥꯎ ꯌꯥꯏ ꯆꯥꯅꯕꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯤ ꯅꯨꯄꯥꯝꯆꯥ ꯑꯅꯤꯗꯨꯗꯤ ꯔꯤꯁꯤ ꯃꯁꯥꯗꯨ ꯏꯔꯦꯟꯖꯅ ꯐꯝꯂꯒ ꯀꯣꯐꯤꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯕ ꯍꯧꯏ ꯊꯛꯅ ꯊꯣꯡ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯨꯕꯅꯤ ꯊꯪꯅꯕꯗꯣ ꯍꯣꯜꯋꯦꯅꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯕꯒꯨꯝ ꯃꯤ ꯂꯥꯡꯕ ꯇꯥꯔꯛꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯨꯝ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯅꯥꯐꯠ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯐꯦꯠ ꯎꯍꯧꯕꯅꯤ ꯐꯖꯈꯤ ꯏꯆꯝ ꯆꯝꯅ ꯐꯖꯈꯤ ꯅꯨꯄꯤꯗꯣ ꯈꯖꯤꯛ ꯎꯍꯧꯕ ꯑꯗꯨꯗ ꯀꯣꯐꯤ ꯀꯂꯔ ꯃꯆꯨ ꯑꯣꯏꯕ ꯃꯁꯝꯗꯣ ꯉꯁꯤꯗꯤ ꯆꯞ ꯇꯤꯡꯂꯝꯗ꯭ꯔꯦ ꯀꯔꯜ ꯇꯧꯏ ꯑꯗꯨꯒ ꯉꯧꯔꯣꯛ ꯉꯧꯕ ꯂꯦꯡꯖꯨꯝꯗꯨꯗ ꯊꯥꯗꯩ ꯔꯤꯁꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯃꯁꯝ ꯑꯃꯗꯤ ꯁꯦꯠꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯝꯂꯒ ꯅꯨꯄꯤꯗꯨꯅꯗꯤ ꯎꯔꯝꯗ ꯐꯠ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯊꯥꯖꯗꯕꯅꯤ ꯃꯐꯝꯗꯨꯗ ꯃꯤ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕꯗꯤ
अदुबु पार्टी हॉल अदुगी अदुगा थंगना लैरुबना चंगलकपनी वारुबगी ngahak pothabani mafamdudagi hallaga lainabuni rishina unagi haina singduna lakhiba una ningliba misaktu ubada phuk hogotuna thora inupado mai thadoklaba kotumasu makutunu supai paisilaga khongkap launa thangduna changlei invitation su phangdaba party adugi mafamda rishi lainagi dama adubu maso thongzilduda lepi maru lukthana lainana miya mangduda mapi tana kaplambado maduni rishina uriba ikai bagi pi painda bagi pi mache thogai biraba thamoi tudagi chentharakliba pi ni uribado ilagla mumba maphamdo piktak semliba stage adugi mathakta malem changsinduna yamna chinglemna leplarabada tumin lainakre matang adumaktadani rishina thongzinda leplibado malemna maya mangduda nokmi wahangang bahorei Maruk mapang amadi aigi ima ipa yauraba matangsida aigi punsigi maru oiraba misak ama mayamda masak taksagi wahi du tamada mikupta laina mamon noksei mihunsu chongi makutta pairiba gi box tu so chena paisili malem ga laiminna kiba khudol potni party adu hodringi malem masamakna pek toraba box ado laina da sinarambani nokmi ba mai thongda piramliba box ado Malem kari fattaba lawsing sizna ki haiba khangda kari yauri haiba khangda lawki Malem na wama khatari mikup atuma khakta tumin phamli balaina da yenglaga aigi girlfriend Christina mingdu da tarang chatlaba laina Malem da munna yenglei jonglama mihuldo hina kansinkre adabu mai thongi sakphamdi khangong hongi Christina changsilaklaga ka hena nakna malingi manakta lepi aigi girlfriend asibo party asigi khudong chaba lauduna aina aigi life partner oigadori bi mahakpo maya mangda saktak chabani wadu hairaga laina da yengduna amuksu makhatai laina nangna parido Christina ibani gi khudopni sida puro asuk thini ikaiba piba laina thamoi sathina kaire mikap sida ikaiba gi mapa leite adubo asawba amadi loinariba thamoiduna peindabado masu phongdokningi changsili chumdring gi box to paiduna lepi malem amadi Christina gi mamangda usittaba karimnaba minok amana Christina leina da yengduna lei malem su adumangai munna yengduna box to loge tawi adubo leina na laktana langki mayam do pakhatnare matawduda leina makhol niknik launa malem da warong ni yengduna hairi aina nagoda kari lankibagino nangna aigi thamoibo hanjin sanarise wahi amana nangbu thazaruba aduga amukso nangna aibu sanare ingangang silaba mit anido pina pik thalle malem changsinduna leina khaktana ba moongda tapna chirolgum hairi ainang nushide apamba fangloidaba mafamda aina huidona kunduna leigadaba natte aina kyara hanjin haizabada nang tabi kibra ai bu ikai ba pibagum nang na thai na chalibado ai bu sittabanatra malem na nangonda nonjara kadaba leiti wahai amana so laina summangam binangbo ai na thajagadro kanana khangni atopa nupa singi numshi wahai amada so nautharamba pangtharamba madu ai na obro yam leibadaine nangi media channel adu da so nangi boss ne na leiriba misak aduga so ai khanganda ai uhanda cafe dugi mapanda chikthana wari sakibadai adu fattaba wakhalduda leina mamittagi mapido khangsen sentherai mana sukan khaludaba kaya amadi mana khwaidigi thasaba numsi zaruba misak asina khanduna leramle pemandraduna hairei ai lale nangbu numsiruba ai lale apamba khakoiba numsiba saba nangi thamoi aina munna khangudabagi aina kapjabani aduk lana aibu upiramba ai lale karom dagino malengi mama ibe madu thorak laga hairi ibe manang na kanano ichagi mapok numitta imong masak taksabani kaino nang na saida kapi basibo tilliba miyam si nangbu udrabro salo sal ibungo kanano si puthoko matam se thengkini ko is kaya adanga mibano khudok ka selang thoktana na khazai da khupak sina tharak tringe chalore ibe manang
नम्मा नपाना वारक्तबा मसा याम माली मिरक तिंदबदौना इमागी बुंगो केक कक्पा थेंकिनी साउनिंगबा पेंदबा वारौबा इकाइबा पुमनामा पुनसिनख्रे अकनबा वहाइदोमकना थौना ओइदुना लेना ममा मंगोंदा अनसिनदुना फाव हाइरई तांद्रबसु आई इसाना खंगना चटखिनी मसी मयामसे उनबा तानबगिदमक आई मफमसिदा लाखिबसु नते अदुबु आई इकाइबा नंगलबा माइसे पुदुना आई चटखिनी अदुबु आइदि माइथिबदि नते आई माइथिदे अरोइबो अइना सिमतंगदि हाइरमगे दामाले नंग अमुक हन्ना आइगी मागदा लेपक्तबा ओयु ममा इबे मदु साउदुना लैनाबु खंगिन इलई लैमाइदा तुइ लैना मखुरुदु यैसिली चैना फावी मपीसु लेपते सोमद ऋषि लैना तुसिन मदुदा खंगौदा खोंफम होंगदा लेपलंबा खोंगदो खंगलेंग लेंगी अदुबु चंगसिनबा ngamde मासु फाजिल्ली लैमाइदा तुसिलिबा लैना मिकुप अमतंग तुमिन लेरमलगा हान येंगलमदा मफमदुदगी थोखरे फिंगना होगतुना तारकलीबा मपीदो तैथोकना मा यामनि इकाइना मया मरक अदुदगी थोखी सिंथरिंबा मिनंबा यावदबा पीनी खंगबीदबा कनागी मफमददी मदुगी मगुन लेरमदबा याय अदुबु मिनंबा यावदबा नुंगशिबा अमगी काइरबा थमोइदगी तारखिबा पिरांगनी खंगी अउबा कना अमगी मिटनदी नुपा अमनी हाइदुना पोंगना लेपचरिबा मालेमदा अमुक्तंग येंगलमलगा माइकई अदुदा तुंग इलखी खोंथांग अमसु ममसिलमले संसारदी याचंगबगी मतम हेलमले खुदसेमगी अरंगबा मंगाल नंगानजबनी नीलखोंगबा सारगी मफमदुदगी चिदाई अमदा चंगसिंदुना पेना कपलिबिनी पीदो ऋषिना मुन्ना येंगली खजिक लामना थमोइदा अवाबा पेंदबा मयामदुना फुनगले हाइबा उरिबा मतौदुना खंगबसु ngammi अवाबदो खंगजिनबसु होनै खंगी ngamdi हाइबसु खंगी मताई ओइरा प्लेपतुना कपलंबदगी मनिंग पांगनु चटख्रिबा अचुंबा लंबीदुदा चुमजिंग सटख्रे नुपीदो इनर ई तुंगदे ऋषि कन्न थौरिबा गारी शुंगदिगी मखोल ताद्रबगुम मागी ओइबा संसारदा लैना चटली मखोंगना पुरिबा माइके अदुदा होन खोंगलिबा मयामदो ताद्र माले मेकुप खरगी ममांगदा तौख्रिबा थौदोक अदुना अंगावबी ओले लंबी मताई चटलंबगी गारी थौरिबा दोमदा हाइजिलुरे लैना ममांग पांगना हाइगलकपा कारदो स्पीड कल्ली होन खोंगदुना मरेंग जुम पाइदुना मताइदा खंगसिंग सिंगसलमद्रबा साफु कन्ना थौरकलिबा गारीदुना थोंगलमगनी मिकुपता लैना ज्ञान खंगदा ताई उरई ऋषिगी मसक इवांग वांगना लेपलमलिबदो मागी हकचांगबु चेना फाजिंदुना मिचानै अनिदो मिकुप अमा इंगांगांग सिलबा मिट अनि पीना पोंगलुपलुपलमलबा माइथोंग अदुदा ऋषि मुन्ना येंगी अदुगा हाइरई यामना लेमना अयाबा यावदुना नंगी हकचांगदा लमलानबा अइना सोकलुरे खुदांग सोकिबा नुमित अदुदे नंग याम सावकिबनी ngasi सावदुना चेरकलरोइद्रा इंगोंदा करिगी तुमिन लेरिनो पाखुम पिरमदे नुपीदो मखादा फमथादुना हिक कपथोरगले मखुत मचादुना ममाइदुसु खुमजिल्ली थेमबसु हैजदा चंगसिंदुना थेमलुबगी मतिक मपासु लैजदा ऋषि तुमिन लेपले करिबु खलिबनो साथीबा नुपासे नुपीसिबु मथंदा हुंदोकलमलगा चटपा ngamdre असुमना अमुक्ता तौदबा नुपानी अदुबु लैनागी मतौसिददी मा मखोंग थांगदुना थैदोकपा सुंगम ngamdre मथमोइने यादे नुपिमचा असिबु कफलमलगा हुंदोकतुना थमलंबा मा चटलगी हाइबदो मागी नुंगशिबा हैरक्त्रबा थमोइदुना यादे ऋषि नाक यद हाइपेट येंगी खुदांगी गारीदुदसु येंगी अदुगा हाइरई लंबीसिदा कपकनु मीना उरगा अइना कफनबु मानखिनी अइदि नंगबु लक्नदुना सावनबा खक्तनी अइ नंगबुदि कफनखिदबनी कपकनु अइना कपकनु हारिसिनी कपकनु थेमलिबनी अइगिसे थेमना असुम कपलुबदि अइदि कमदौनी हंदक्की वाहैदुददि नुपीदो कपपा लेपी सत हेक्ता लेपदि यादबना हेक्ति तौरी ममाइदुसु लुक्थरी हौगलो ममलबनी मतमसे अइ ऑफिस की बस कौगे अदुदा हल्लो अदु हाइरगे ऋषि पाउ पीखी खुदक्ता लोकेशन हाइकी लैनासु हौगलकले अदुगा इतप तपना हाइरई
ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯌꯥꯔꯅꯤ ꯁꯔ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯤꯟꯊꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯔꯤꯁꯤ ꯅꯪ ꯅꯨꯄꯤꯅꯤ ꯋꯥꯍꯩꯗꯨꯒꯤ ꯑꯥꯔꯊꯗꯨ ꯌꯥꯝꯅ ꯂꯨꯏ ꯑꯇꯦꯟꯕ ꯋꯥꯍꯩ ꯑꯣꯏꯔꯁꯨ ꯃꯗꯨꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤ ꯈꯪꯉꯤ ꯂꯩꯅꯥꯁꯨ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯥꯔꯊ ꯂꯣꯏꯅꯃꯛ ꯈꯪꯅ ꯈꯪꯅ ꯕꯁ ꯂꯥꯛꯄꯗꯨ ꯉꯥꯏꯕ ꯇꯟꯕꯅꯔꯥ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯃꯃꯥꯏ ꯂꯩꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯔꯤꯁꯤꯅ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯏ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯛꯀꯅꯨ ꯅꯪ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯔꯇ ꯅꯦꯝꯂꯁꯨ ꯆꯍꯤꯗꯤ ꯇꯤꯟ ꯑꯦꯖ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯔꯩ ꯇꯧꯅꯨ ꯉꯥꯏꯍꯥꯛꯇꯪꯅꯤ ꯉꯥꯏꯗꯧꯕ ꯀꯨꯏꯔꯣꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯩꯅꯥ ꯆꯩꯔꯛꯄꯗꯨꯗ ꯆꯩꯔꯤꯅꯦꯅ ꯇꯧꯔꯤꯗꯨꯁꯨ ꯃꯤꯒꯤ ꯁꯥꯎꯅꯕ ꯋꯥꯗꯤ ꯌꯥꯎꯔꯤ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯂꯦꯞꯈ꯭ꯔꯕꯗ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯔꯛꯏ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯄꯤ ꯑꯅꯤꯃꯛ ꯂꯩꯅꯥ ꯆꯤꯡꯊꯣꯛꯄꯗ ꯂꯝꯕꯤꯗ ꯇꯥꯈꯤꯕ ꯕ꯭ꯂꯦꯖꯔꯗꯣ ꯈꯨꯟꯒꯠꯂꯤ ꯔꯤꯁꯤ ꯑꯗꯨꯒ ꯃꯈꯨꯗꯥꯡꯗꯨꯗ ꯌꯥꯟꯁꯤꯜꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯨꯊꯣꯛꯂꯒ ꯀꯔꯤꯅꯣ ꯌꯦꯡꯂꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯉꯥꯡꯅꯗꯦ ꯑꯅꯤꯗꯣ ꯀꯨꯏꯗꯦ ꯂꯥꯛꯂꯦ ꯑꯣꯐꯤꯁꯀꯤ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯕꯁꯇꯣ ꯕꯁꯇꯨꯅ ꯈꯥꯝꯈꯤꯕꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯅꯛꯂꯞ ꯆꯪꯁꯤꯟꯗꯨꯅ ꯔꯤꯁꯤ ꯃꯥꯅ ꯄꯥꯏꯔꯛꯄ ꯕ꯭ꯂꯦꯖꯔꯗꯣ ꯂꯩꯅꯥꯒꯤ ꯃꯁꯥꯗ ꯀꯨꯞꯁꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯂꯞ ꯊꯧꯔꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯨꯟꯅ ꯍꯨꯠꯇꯨꯅ ꯌꯦꯡꯂꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯑꯥꯏꯔꯟ ꯇꯧ ꯍꯥꯏꯔꯒ ꯕ꯭ꯂꯦꯖꯔꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯛꯏ ꯍꯥꯏꯔꯝꯗꯕꯅ ꯐꯩ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯁꯤ ꯏꯪꯕꯅꯤ ꯆꯠꯂꯣ ꯀꯥꯈꯠꯂꯣ ꯂꯩꯅꯥ ꯐꯜꯂꯞ ꯐꯜꯂꯞ ꯔꯤꯁꯤꯗ ꯌꯦꯡꯂꯝꯂꯒ ꯀꯥꯈꯠꯈ꯭ꯔꯦ ꯊꯨꯅ ꯃꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯉꯁꯤꯗꯤ ꯔꯤꯁꯤꯗ ꯑꯣꯟꯁꯤꯟꯅꯗꯨꯅꯁꯨ ꯁꯥꯎꯔꯝꯗꯦ ꯉꯍꯥꯟꯈꯩꯒꯤ ꯃꯇꯧꯒꯨꯝ ꯃꯥꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯕ ꯕ꯭ꯂꯦꯖꯔꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯁꯨ ꯔꯤꯁꯤ ꯉꯁꯤꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯁꯨ ꯃꯇꯥꯡ ꯆꯥꯗꯦ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯨꯄꯥ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯃꯆꯤꯟꯁꯨ ꯈꯨꯝꯂꯝꯗꯦ ꯔꯤꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯌꯨꯝ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯨ ꯆꯪꯈ꯭ꯔꯦ ꯈꯪꯂꯀꯥꯟꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯝꯃꯨ ꯐꯅꯤ ꯁꯔ ꯆꯠꯂꯣ ꯌꯥꯔꯦ ꯋꯥꯍꯩ ꯈꯔꯗꯨ ꯁꯤꯟꯅꯈꯤꯕꯒ ꯊꯧꯈ꯭ꯔꯦ ꯕꯁꯇꯣ ꯔꯤꯁꯤꯁꯨ ꯃꯥꯏ ꯂꯩꯈ꯭ꯔꯦ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯅꯥ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯑꯈꯝ ꯂꯩꯔꯝꯃꯤ ꯒꯦꯠꯇ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯒꯦꯠꯇꯣ ꯍꯥꯡꯂꯛꯄꯅꯤ ꯊꯦꯡꯉꯤꯗ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯈꯨꯝꯂꯝꯗꯦ ꯂꯩꯅꯥ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯕꯁꯇꯨꯁꯨ ꯃꯊꯧ ꯂꯣꯏꯔꯕꯅꯤꯅ ꯍꯟꯈ꯭ꯔꯦ ꯑꯗꯨꯃꯛ ꯌꯨꯝ ꯃꯅꯨꯡꯗꯗꯤ ꯃꯤ ꯋꯥꯠꯂꯝꯗꯦ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯅꯤ ꯃꯤ ꯆꯤꯛꯄ ꯍꯧꯅꯗꯦ ꯃꯄꯥꯒꯤ ꯇꯨꯡ ꯏꯟꯕ ꯍꯨꯏ ꯃꯆꯥꯁꯤꯡꯗꯣ ꯂꯩꯅꯥ ꯎꯕꯗ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯁꯣꯟꯅꯍꯧꯏ ꯃꯁꯛꯁꯤ ꯁꯨꯝ ꯐꯖꯈꯠꯂꯛꯏ ꯑꯁꯤꯃꯁꯨ ꯍꯥꯟꯅꯗꯩ ꯐꯖꯔꯁꯤꯕꯣ ꯃꯆꯦꯅꯁꯨ ꯌꯦꯟꯗꯦ ꯃꯅꯥꯎꯅꯁꯨ ꯇꯥꯗꯦ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯃꯆꯥ ꯄꯤꯕꯥꯛꯁꯨ ꯌꯥꯎꯗꯦ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤ ꯑꯃ ꯂꯧꯁꯤꯜꯂꯗꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅꯗꯤ ꯍꯤꯡꯅꯤꯍꯦ ꯑꯇꯣꯝꯕꯤꯁꯤꯗꯤ ꯌꯦꯡꯕꯗ ꯐꯖꯕꯩ ꯋꯥꯅꯤꯀꯣ ꯖꯔꯅꯦꯂꯤꯁꯀ ꯑꯣꯏꯁꯤꯜꯂꯦ ꯑꯩꯗꯤ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯇꯨꯡ ꯏꯟꯕ ꯑꯩꯈꯣꯏꯗꯤ ꯏꯉꯛꯇ ꯉꯛꯂꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯂꯥꯡꯒꯅꯨꯅꯦ ꯇꯥꯅꯤꯡꯗꯦ ꯉꯛꯁꯝꯗ ꯊꯥꯡ ꯊꯝꯃꯛꯀꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯄꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯝꯕ ꯋꯥꯔꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯠꯊꯣꯔꯛꯏ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯔꯦ ꯍꯟꯅꯕ ꯇꯧꯁꯤ ꯀꯩꯅꯣꯅꯦ ꯃꯤꯅꯤꯁꯇꯔꯒ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯃꯌꯥꯝ ꯂꯩꯔꯦ ꯍꯟꯅꯤꯡꯂꯒ ꯅꯪ ꯑꯗꯨꯝ ꯍꯟꯈ꯭ꯔꯣ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯗꯤ ꯑꯀꯣꯏꯕꯗ ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯒꯅꯨ ꯂꯩꯀꯣꯜꯁꯤꯗ ꯁꯥꯠꯂꯤꯕ ꯑꯇꯥꯡꯕ ꯂꯩꯔꯥꯡ ꯑꯅꯤꯁꯤꯗꯤ ꯁꯅꯝꯕ ꯑꯩꯅ ꯉꯥꯛꯁꯤꯜꯂꯤ ꯈꯪꯂꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯅꯣꯛꯏ ꯎꯁꯤꯠꯇꯅ ꯂꯩꯔꯥꯡ ꯑꯅꯤꯃꯛ ꯀꯟꯁꯤꯜꯂꯤꯕꯅꯤꯅꯦ ꯍꯥ ꯑꯗꯨ ꯀꯔꯥꯝ ꯆꯥꯎꯕ ꯁꯅꯝꯕ ꯐꯤꯡꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯒꯦ ꯇꯧꯏ ꯁꯔꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯅꯝꯕ ꯍꯤꯌꯥꯏꯅꯨꯅ ꯈꯣꯟ ꯍꯧꯅ ꯀꯧꯔꯛꯄꯅꯤ ꯁꯅꯝꯕ ꯄꯥꯏꯕꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯝꯕ ꯌꯥꯔꯦ ꯃꯅꯨꯡꯗ ꯆꯪꯉꯨ ꯌꯥꯊꯪꯅꯤ ꯏꯟꯗꯕ ꯉꯝꯂꯣꯏꯗꯕ ꯌꯥꯊꯪ ꯆꯪꯈ꯭ꯔꯦ ꯁꯅꯝꯕ ꯈꯥꯔꯞ ꯌꯦꯡꯂꯝꯗꯨꯅ ꯃꯦꯗꯥꯝ ꯐꯝꯃꯨ ꯐꯝꯃꯨ ꯁꯥꯎꯒꯅꯨꯀꯣ ꯃꯦꯗꯥꯝ ꯁꯅꯝꯕ ꯍꯥꯏꯕ ꯑꯉꯥꯡꯁꯤ ꯃꯉꯛꯇꯤ ꯍꯥꯏꯒꯠꯂꯤꯀꯣ ꯁꯔꯒꯤ ꯃꯤ ꯂꯩꯔꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯍꯤꯌꯥꯏꯅꯨ ꯇꯍꯥ ꯇꯍꯥ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯉꯥꯡꯒꯦ ꯃꯥꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏ ꯌꯥꯎꯗꯕ ꯅꯈꯣꯏꯒꯤ ꯁꯔꯅ ꯑꯁꯨꯝꯅ ꯂꯩꯕ ꯉꯝꯗꯧꯕ ꯅꯠꯇꯦ ꯅꯅꯤꯡ ꯇꯧꯗꯧꯅꯤ ꯑꯩꯅ ꯌꯥꯔꯤꯀꯣ ꯑꯩꯅ ꯌꯥꯔꯤ ꯍꯩꯅ ꯁꯤꯡꯅ ꯊꯦꯝꯖꯤꯟꯈꯤ ꯑꯁꯥꯎꯕ ꯐꯥꯊꯈꯤ
ꯐꯤꯡꯒꯠꯂꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯏꯪꯊꯍꯟꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ꯫ ꯐꯥꯊꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯥꯛꯄ ꯊꯃꯣꯏꯗ ꯑꯣꯝꯈꯠꯇꯨꯅ ꯄꯨꯔꯛꯄ ꯃꯩꯆꯥꯛ ꯄꯨꯝꯅꯃꯛ ꯍꯦꯛ ꯐꯝꯊꯕꯒ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯪꯆꯦꯟ ꯆꯦꯟꯊꯔꯛꯂꯤ꯫ ꯃꯤꯠꯐꯝꯗꯤ ꯍꯣꯡꯗꯦ, ꯑꯌꯦꯡꯕ ꯑꯃꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯗꯥꯃꯥꯂꯦꯝ, ꯅꯪꯕꯨꯗꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯑꯀꯤ ꯇꯨꯁꯨꯡꯂꯕ ꯄꯨꯟꯁꯤꯁꯤꯗ ꯇꯁꯦꯡ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯑꯩꯅ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯀꯥꯏꯕꯁꯨ ꯅꯪꯍꯧꯔꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛ꯫ ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯅꯪꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯧꯔꯝꯕ ꯑꯩꯗꯤ ꯑꯄꯪꯕꯤ ꯑꯣꯏꯍꯧꯔꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯂꯝꯕꯤꯁꯤꯗ ꯊꯥꯖꯕ ꯄꯨꯝꯕꯁꯨ ꯅꯪꯅ ꯃꯥꯡꯍꯟꯕꯤꯔꯝꯂꯦ꯫ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯄꯪꯕꯤ ꯑꯩꯗꯤ ꯑꯀꯤꯕꯁꯨ ꯍꯦꯟꯅ ꯄꯣꯛꯂꯦ꯫ ꯅꯪꯒꯤ ꯑꯁꯣꯏꯕ ꯀꯌꯥꯗꯣ ꯑꯩ ꯈꯪꯈꯤꯗꯕ ꯅꯠꯇꯦ꯫ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯕꯤꯈ꯭ꯌꯥꯔꯤ ꯑꯃꯒꯨꯝ ꯅꯐꯝꯗꯒꯤ ꯅꯨꯡꯁꯤꯕ ꯅꯤꯔꯨꯕ ꯑꯩꯗꯤ ꯅꯪꯅ ꯏꯀꯥꯏꯕ ꯄꯤꯔꯝꯂꯦ꯫ ꯑꯁꯣꯏꯕ ꯈꯪꯂꯐꯥꯎ ꯅꯪꯒꯤ ꯃꯍꯨ ꯆꯦꯟꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯅꯁꯨ ꯑꯩꯕꯨ ꯊꯥꯖꯍꯟꯕꯤꯈꯤꯕ ꯑꯗꯨꯅ ꯑꯩ ꯅꯐꯝꯗꯒꯤ ꯅꯥꯊꯩꯕ ꯉꯝꯈꯤꯗꯕꯅꯤꯀꯣ꯫ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯟꯅꯕꯤꯔꯝꯕ ꯊꯃꯣꯏꯁꯤꯗꯒꯤ ꯉꯁꯤꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯅꯗꯤ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅꯗꯤ ꯍꯥꯏꯖꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯦ, ꯑꯩ ꯅꯐꯝꯗ ꯂꯥꯟꯈꯤꯗꯕꯅꯤ꯫ ꯋꯥꯔꯛꯎꯏ, ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯛꯎꯏ, ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯂꯦꯞꯇꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫